ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯀꯣꯏꯒꯟꯕ ꯄꯥꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯇꯧꯍꯟꯕꯤꯔꯝꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯒ ꯑꯣꯏꯕꯒ ꯍꯤꯡꯕꯗ ꯁꯥꯐꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯍꯣꯠꯅꯕ ꯀꯟꯖꯩ꯫ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯇꯣꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯗꯣ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯝꯅ ꯐꯖꯩ, ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯨꯅ ꯀꯦꯁꯤꯟꯕ ꯇꯧꯖꯗꯦ꯫ ꯏꯆꯝ ꯆꯝꯅ ꯐꯖꯩ꯫ ꯃꯕꯨꯡ ꯃꯧꯄꯥ ꯀꯅꯥꯁꯨ ꯂꯩꯖꯗꯦꯗꯣ ꯄꯤꯌꯥꯏꯅꯨꯒꯤ꯫ ꯈꯣꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯕꯦꯝꯆꯥ, ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯣꯂꯤꯇꯥꯅꯤ꯫ ꯕꯦꯝꯆꯥꯗꯤ ꯑꯐ ꯐꯠꯇ ꯈꯪꯂꯦ ꯄꯨꯡꯀꯛ ꯆꯥꯎꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯣꯂꯤꯇꯥꯗꯤ ꯑꯉꯥꯡ ꯈꯖꯤꯛ ꯑꯣꯏꯔꯤꯗꯣ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯗꯣ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯝꯕꯅ "ꯍꯥꯏ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯩ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗ ꯌꯥꯡꯅ ꯊꯨꯅ ꯇꯧꯕ ꯍꯩꯇꯦꯗ꯫ ꯊꯕꯛ ꯅꯪꯅꯅꯕ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗ꯫ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯏꯁꯤꯗꯤꯀꯣ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯆꯥꯛꯈꯨꯝꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯂꯣꯏꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯈꯔ ꯆꯥꯕꯤꯈ꯭ꯔꯣ꯫ ꯑꯩ ꯊꯤꯖꯔꯛꯑꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯊꯕꯛ ꯃꯐꯝꯗ? ꯆꯠꯀꯗꯧꯔꯤꯕꯁꯦ ꯊꯕꯛꯅꯤ, ꯑꯗꯨꯁꯨ ꯂꯥꯡꯐꯩꯗ꯫ ꯂꯩꯒꯗꯧꯔꯤꯕ, ꯆꯠꯄ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ꯫ ꯍꯜꯂꯛꯄꯒꯤ ꯋꯥ ꯍꯥꯟꯅ ꯉꯥꯡ꯫ ꯊꯕꯛꯀ ꯃꯥꯡꯒꯣꯜ ꯑꯃꯠꯇ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯒꯤ ꯆꯥꯛꯇꯣ ꯆꯥꯗꯅ ꯂꯩꯔꯗꯤꯅꯦ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯃꯥꯅ ꯆꯥꯍꯧꯅ ꯆꯥꯍꯧꯔꯣ꯫ ꯆꯥꯍꯧꯔꯣꯀꯣ, ꯅꯣꯏ ꯆꯥꯍꯧꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯃꯣꯏ ꯄꯥꯕꯣ, ꯑꯁ ꯅꯪꯕ ꯅꯠꯇꯦ ꯋꯥ ꯈꯤꯇ ꯍꯥꯏꯒꯦ ꯇꯧꯕꯁꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯒ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯅꯥꯗꯒꯤ ꯍꯪꯂꯒ ꯁꯤꯖꯤꯟꯅꯒꯅꯤ? ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯒ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ꯫ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕꯅꯤꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯇꯕꯥꯕꯤ ꯂꯥꯛꯏ꯫ ꯍꯩꯃꯥ ꯄꯤꯌꯥꯏꯅꯨ, ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯡꯒꯣꯟꯁꯤꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯃꯤꯁꯤꯕꯣ? ꯍꯥ, ꯀꯩꯗꯧꯔꯒꯦꯕ? ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯏꯍꯦ, ꯏꯆꯦ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯈꯠꯂꯛꯑꯣ ꯏꯆꯦ꯫ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ? ꯂꯥꯛꯑꯣ ꯀꯥꯔꯛꯑꯣ, ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯅꯤ, ꯅꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤ꯫ ꯏꯍꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯈꯔ ꯆꯥꯔꯒ ꯆꯠꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯊꯕꯛꯇꯁꯨꯅꯦ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯤꯅꯦ ꯉꯥꯡꯅꯕꯗ ꯈꯔ ꯋꯥꯔꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯏꯆꯦꯅ ꯂꯥꯛꯏꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯂꯩꯕ ꯑꯗꯨꯗꯅꯦ ꯏꯆꯦꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯑꯍꯟꯕ ꯑꯣꯏꯕꯅ ꯈꯨꯠꯅ ꯇꯥꯏꯕꯗꯣ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯕ, ꯅꯈꯨꯠꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯏꯆꯦꯗꯤ ꯃꯤꯠꯅꯒ ꯐꯠꯇꯕꯅꯤ꯫ ꯏꯆꯦꯅ ꯇꯥꯏꯔꯗꯤ ꯂꯪ ꯐꯣꯠꯄꯒ ꯆꯞ ꯃꯥꯟꯅꯔꯗꯕ꯫ ꯏꯅꯥꯎꯄꯨ ꯇꯥꯏꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯁꯪꯒꯗ꯭ꯔꯣ? ꯏꯆꯦꯒꯤ ꯁꯤꯃꯇꯪ ꯇꯥꯏꯕꯤꯌꯨꯗꯅ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯇꯥꯏꯒꯦ ꯏꯆꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯧꯔꯣ, ꯑꯩ ꯉꯁꯤ ꯇꯥꯏꯕꯤꯔꯒꯦ꯫ ꯑꯩꯁꯨ ꯐꯤ ꯍꯧꯈ꯭ꯔꯤꯌꯦ, ꯑꯗꯨ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟ꯫ ꯍꯣꯏ ꯏꯆꯦꯅꯦ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯁꯦꯜ ꯄꯤꯅꯤꯗ꯫ ꯀꯔꯤꯒꯤ ꯂꯦꯝꯅ ꯇꯧꯖꯔꯨꯅꯤꯒꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ꯫ ꯈꯪꯗꯦꯗ ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯆꯦ ꯈꯣꯏꯗꯤ ꯀꯨꯆꯨꯒꯥꯁꯦ ꯀꯩꯊꯦꯜꯗ ꯅꯨꯡꯁꯥ ꯐꯧꯔꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯦꯛ ꯉꯥ ꯌꯣꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯂꯩꯔꯕꯅꯤꯅ ꯐꯖꯔꯗ꯭ꯔꯥ ꯀꯨꯆꯨꯒꯥꯁꯦ? ꯃꯨꯕꯗꯅꯦ ꯁꯪꯕ ꯑꯃꯕꯨ ꯌꯥꯎꯔꯦ꯫ ꯄꯛꯀꯗ꯭ꯔꯥ ꯄꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯅ ꯂꯩꯔꯛꯏꯅꯤ, ꯑꯩꯅꯅꯦ ꯁꯦꯠꯇꯣꯛꯀꯦꯅ ꯈꯔꯁꯨ ꯁꯦꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇ꯭ꯔꯣ? ꯁꯦꯠꯀꯗꯕꯅꯤ ꯏꯆꯦ, ꯁꯦꯠꯄꯨ ꯁꯦꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯦꯅ ꯃꯧꯅ ꯆꯠꯀꯗꯕꯅꯤ꯫ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯧꯗ꯭ꯔꯁꯨ ꯌꯥꯕꯅꯤ꯫ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯄꯥꯡꯗꯅꯗ ꯂꯥꯛꯏ꯫ ꯑꯗꯣ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯁꯤꯅꯤ꯫
ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯆꯥꯄꯣꯠ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯅꯤꯡꯉꯛꯏ, ꯑꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯉꯪꯅꯕꯗꯣ ꯂꯩꯗꯕ ꯄꯤꯖꯗꯕꯁꯨ ꯉꯝꯗꯦ꯫ ꯏꯍꯦ, ꯃꯥ ꯀꯥꯎꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯆꯦꯒꯤꯗ ꯈꯔ ꯂꯩ꯫ ꯉꯥ ꯉꯔꯥꯡ ꯌꯣꯟꯕꯒꯤ ꯈꯔ ꯁꯤꯠꯂꯤ, ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯆꯤꯟꯕꯗꯣ ꯍꯦꯛꯇ ꯂꯧ, ꯑꯗꯨꯒꯅꯦ ꯁꯦ ꯐꯤ ꯑꯇꯥꯏꯃꯟꯒꯤꯅꯅꯦ 50ꯁꯦ ꯂꯧꯔꯣꯀꯣ꯫ ꯏꯆꯦꯅ ꯅꯪꯒꯤ ꯐꯤ ꯇꯥꯏꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯌꯦꯡꯕꯤꯔꯛꯀꯦ, ꯑꯗꯨꯅꯅꯦ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝꯆꯦꯠꯁꯨ ꯃꯦꯟꯅꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯅꯨꯄꯥ ꯊꯕꯛ ꯇꯧꯋꯦꯗꯣ ꯉꯥꯏ, ꯁꯦꯜꯗꯤ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯔꯒ ꯁꯤꯜꯂꯤꯕꯅꯤꯅ ꯑꯩꯅꯁꯨ ꯏꯅꯤꯡ ꯇꯧꯕ ꯉꯝꯗꯦ꯫ ꯊꯥꯒꯤ ꯁꯦꯜ ꯈꯔꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯒ ꯆꯥꯕꯒꯤꯒ ꯇꯧꯕꯒ ꯂꯦꯝꯗꯦ, ꯃꯤꯅꯗꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨꯁꯨ ꯊꯥꯖꯕꯤꯗꯕ, ꯅꯨꯄꯥ ꯊꯕꯛ ꯇꯧꯔꯤꯗꯨꯗꯤ ꯍꯥꯏꯕ꯫ ꯏꯆꯦ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯕ꯫ ꯍꯩ, ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯕ ꯅꯠꯇꯦ, ꯅꯨꯄꯥ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅꯕꯨ ꯐꯝꯃꯒ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯡꯉꯨ, ꯅꯇꯩꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅꯅꯤ ꯁꯨꯃꯤꯟꯅꯔꯤꯁꯦ, ꯑꯗꯨꯅꯅꯦ ꯈꯔ ꯀꯣꯝꯅ ꯍꯤꯡꯉꯤꯁꯤꯅꯤ, ꯑꯉꯥꯡ ꯄꯤꯛꯏꯕꯩ ꯇꯧꯔꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ, ꯅꯊꯧꯅꯥ ꯂꯩꯌꯣ, ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ, ꯏꯆꯥꯒꯤ ꯑꯁꯥꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ? ꯏꯆꯥꯁꯤꯡꯁꯦ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯔꯝꯒꯗꯕꯅꯤ, ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕꯁꯦ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨꯅꯦ ꯏꯆꯥꯒꯤ ꯈꯜꯂꯒ ꯈꯥꯡꯂꯤꯕꯅꯤ, ꯌꯨꯝꯒꯤ ꯏꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯏꯆꯦꯅ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯥꯕꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯍꯪꯕꯤꯔꯛꯀꯦꯔꯥ ꯏꯆꯦ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯌꯥꯏꯌꯦ, ꯍꯪꯕꯤꯔꯛꯀꯦ ꯍꯣꯔꯦꯟ꯫ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯏꯆꯦ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯅꯤ, ꯄꯨꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯌꯦꯡꯉꯨꯈꯤꯒꯦꯀꯣ꯫ ꯏꯆꯦ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ, ꯏꯆꯦꯗꯤꯅꯦ ꯋꯥꯕꯅꯤꯅ ꯍꯦꯛꯇ ꯂꯥꯛꯄ ꯉꯝꯗꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯇꯕꯥꯕꯤ ꯃꯍꯥꯛꯁꯨ ꯆꯠꯈꯤ꯫ ꯄꯤꯌꯥꯏꯅꯨ ꯂꯨꯄꯥ 50 ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯕꯦꯝꯆꯥꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ, ꯐꯤ ꯇꯥꯏꯔꯤꯔꯣ ꯏꯃꯥ? ꯐꯔꯦ, ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯇꯣꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯔꯨꯔꯣ꯫ ꯅꯣꯏ ꯃꯥꯆꯧꯕꯤ ꯇꯕꯥꯕꯤꯗꯣ ꯃꯥꯒꯤ ꯐꯤ ꯇꯥꯏꯕꯤꯔꯤꯕꯅꯤ ꯏꯃꯥꯅ, ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯣꯏ ꯏꯃꯥ, ꯐꯖꯩꯌꯦ꯫ ꯅꯅꯥꯎ ꯂꯥꯛꯑꯣ, ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯎꯔꯁꯤ꯫ ꯂꯂꯤꯇꯥꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯑꯩꯗꯤ ꯄꯥꯕꯨꯡꯁꯨ ꯉꯁꯥꯏꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯗꯣ ꯈꯔ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ, ꯏꯆꯦꯒ ꯅꯪꯒꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤ ꯄꯤꯌꯥꯏꯅꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯄꯤꯌꯥꯏꯅꯨ ꯃꯆꯦ ꯇꯕꯥꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨ, ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯁꯨꯅꯦ, ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯦꯗꯅ꯫ ꯑꯉꯥꯡ ꯑꯃꯨꯛ ꯇꯨꯝꯊꯣꯛꯈꯤꯗꯅ ꯏꯆꯦ ꯐꯔꯛ ꯑꯃ ꯇꯥꯔꯕ꯫ ꯏꯆꯦꯒꯤ ꯐꯤꯁꯤꯁꯨ ꯊꯤꯜꯂꯝꯃꯒꯦꯅ ꯍꯧꯖꯤꯛ ꯑꯣꯏꯅꯗ ꯂꯥꯛꯑꯕꯅꯤ꯫ ꯁꯤ ꯐꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ꯫ ꯑꯗꯣ ꯏꯃꯥꯒꯤ ꯄꯥꯎ ꯍꯪꯉꯛꯄ꯭ꯔꯣ? ꯍꯪꯉꯛꯑꯦ, ꯅꯣꯏ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯗꯦ, ꯊꯕꯛꯀ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ꯫ ꯑꯗꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯅꯦ꯫ ꯅꯣꯏ ꯏꯃꯥꯅꯁꯨꯅꯦ ꯅꯪ ꯌꯧꯅꯅꯕ ꯄꯥꯎ, ꯃꯣꯏꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯤꯁꯦ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯕꯨ ꯊꯤꯔꯛꯏ ꯉꯔꯥꯡꯗꯤ, ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ, ꯑꯩꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤꯕ꯫ ꯍꯣꯏ, ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯍꯔꯥꯎꯖꯔꯤ ꯃꯥꯜꯂꯤꯅꯦꯍꯦ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ꯫ ꯃꯔꯥꯏꯕꯛꯁꯨ ꯊꯤꯈ꯭ꯔꯦꯗ ꯏꯅꯥꯎꯁꯦ, ꯃꯄꯨꯔꯣꯏꯕꯁꯤꯅ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯪ ꯇꯥꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯈꯣꯝꯕ ꯄꯥꯟ ꯗꯨꯀꯥꯟ ꯄꯣꯠꯐꯝ ꯑꯃꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯒ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯖꯃꯨꯅꯥ, ꯅꯆꯤꯟꯊꯤ ꯍꯥꯏꯅꯤꯍꯦ, ꯅꯪꯒꯤ ꯀ꯭ꯋꯥ ꯑꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅꯦ, ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕꯖꯥꯠꯅꯤ꯫ ꯇꯁꯦꯡꯅ ꯀ꯭ꯋꯥꯁꯤꯗꯤ ꯉꯥꯎꯔꯦꯀꯣ꯫ ꯍꯩꯃꯥ, ꯇꯥꯈꯣꯝꯕꯒꯤ ꯋꯥꯇꯥꯁꯤꯗꯤ, ꯑꯩꯒꯤ ꯀ꯭ꯋꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ, ꯃꯍꯥꯎꯁꯦ ꯑꯇꯣꯞꯄꯒ ꯇꯣꯉꯥꯜꯂꯤꯕ꯫ ꯑꯗꯣ ꯅꯪꯅ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯠꯇꯦ,
ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏ ꯀꯥꯏꯅꯈ꯭ꯔꯤꯅꯣꯕ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯁꯨꯅꯤꯡꯗꯕ. ꯁꯨꯗꯅ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯕ. ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯥꯔ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯄꯨꯕ. ꯑꯩꯁꯨꯅꯦ ꯈꯥꯡꯕ ꯌꯥꯝꯅ ꯈꯥꯡꯉꯝꯃꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯉꯝꯂꯛꯇ꯭ꯔꯦ. ꯑꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯄꯨꯅꯅꯕ ꯍꯥꯏꯗꯅ ꯗꯨꯀꯥꯟ ꯐꯝꯂꯒ ꯁꯦꯜ ꯇꯥꯟꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨꯅꯦ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯒ ꯍꯥꯏꯗꯧꯔꯤꯕꯅꯤ, ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯁꯦꯜ ꯇꯥꯟꯕ ꯄꯥꯝꯗꯦ. ꯑꯗꯒꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯗꯧ ꯁꯔꯨꯛꯇꯤꯅꯦ ꯊꯣꯛꯈꯩꯅ ꯊꯣꯛꯄꯅꯤꯗꯅ. ꯀꯩꯗꯧꯅꯤꯒꯦ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯑꯀꯦꯂꯥꯗ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛꯇꯤ. ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯠꯇꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ. ꯍꯧꯖꯤꯛꯇꯤ ꯈꯜꯂꯨꯅꯨꯗ ꯀꯩꯀꯥꯟꯗꯒꯤ. ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯩꯅꯤ ꯀꯩꯅꯣ. ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯊꯔꯒꯦꯅ ꯍꯥꯏꯔꯤꯕꯅꯤ. ꯋꯥꯔꯤꯕꯣꯕ. ꯍꯩꯃꯥ, ꯇꯥꯈꯣꯝꯕꯁꯤ ꯋꯥꯇꯥꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯣ ꯇꯥꯈꯣꯝꯕ, ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯥꯈꯣꯝꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯆꯐꯨ ꯁꯥꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯪꯅꯩ ꯍꯥꯏꯅ ꯇꯥꯏꯌꯦ. ꯑꯦ ꯍꯦꯔꯥ, ꯃꯊꯧ ꯂꯩꯇꯕ ꯑꯩꯕꯨ ꯀꯜꯂꯛꯄ ꯀꯅꯥꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯤꯅꯤꯗ. ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯇꯧꯗꯦꯗ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ. ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯝꯃꯛꯏꯅꯣꯕ ꯅꯪꯉꯣꯟꯗ? ꯍꯩꯃꯥ, ꯌꯥꯝ ꯁꯥꯎꯏꯅ. ꯀ꯭ꯋꯥ ꯆꯥꯕ ꯊꯣꯔꯛꯂꯝꯕ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯉꯥꯡ ꯈꯔꯅ ꯍꯥꯏꯔꯝꯕꯅꯤꯗ. ꯑꯗꯨꯗꯤ ꯑꯆꯨꯝꯕꯔꯥꯅ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯨꯗ. ꯁꯥꯎꯕꯤꯔꯅꯨꯗ ꯈꯤꯠ, ꯇꯧꯔꯝꯅꯤ, ꯇꯝꯃꯝꯒꯅꯤꯕ. ꯑꯩꯈꯣই ꯃꯁꯦꯜ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯌꯦꯡꯁꯤꯟꯕ ꯌꯥꯝ ꯂꯩꯔꯕꯅꯤ. ꯐꯔꯣꯏꯗꯧꯔꯤ ꯃꯣꯏꯁꯦ, ꯌꯥꯝꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯑꯣ ꯀꯂꯛꯇꯅ ꯇꯧꯖꯔꯤꯅꯤ. ꯁꯦ ꯀ꯭ꯋꯥꯒꯤ ꯁꯦꯜ, ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ. ꯁꯦꯜꯗꯣ ꯑꯗꯨꯝ ꯊꯝꯃꯨ, ꯀꯣꯟꯅ ꯆꯥꯕꯒꯤ ꯑꯣꯏꯅꯅꯕ. ꯍꯣꯏ ꯍꯣꯏ, ꯂꯩꯍꯧꯔꯦꯀꯣ ꯇꯥꯈꯣꯝꯕ. ꯑꯁꯨꯝꯅ ꯈꯣꯝꯕ ꯃꯍꯥꯛꯁꯨ ꯆꯠꯈꯤ. ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯅ ꯁꯦꯜꯁꯤꯒꯤ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗ꯭ꯔꯒ ꯂꯝ ꯊꯣꯔꯛꯂꯒ ꯂꯝꯒꯤ ꯅꯨꯄꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯔꯗꯅ ꯑꯍꯦꯟꯕ ꯁꯦꯜꯒ ꯄꯤꯁꯤꯜꯂꯤ. ꯑꯉꯛꯄꯅꯤ ꯈꯣꯝꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜ. ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯅꯗꯤ ꯃꯆꯥꯁꯤꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ, ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯄꯣꯌꯦꯡ ꯆꯥꯌꯦꯡꯒꯤ ꯁꯣꯏꯗꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕ. ꯑꯃꯗ ꯈꯔ ꯍꯪ ꯑꯃꯗꯒꯤ ꯈꯔ ꯂꯧ, ꯁꯦꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥ ꯃꯦꯟꯅꯔꯤ. ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯁꯤꯡꯂꯒꯦ ꯈꯟꯖꯗꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯕꯦꯝꯆꯥꯅ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥ ꯃꯇꯝ ꯑꯣꯏꯔꯛꯑꯦ, ꯑꯗꯨꯅ ꯊꯥꯒꯤ ꯁꯦꯜ ꯊꯤꯔꯣ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥ. ꯍꯣꯏ ꯍꯣꯏ, ꯊꯤꯔꯗꯣꯏꯅꯤ ꯊꯤꯔꯗꯣꯏꯅꯤ. ꯏꯁꯥꯒꯤ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ? ꯂꯥꯏꯔꯤꯛꯇꯨ ꯀꯟꯅ ꯄꯥꯊꯣꯛ. ꯏꯁꯥꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯇꯥꯅꯅꯕ. ꯏꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯤ. ꯅꯈꯣꯏ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ. ꯏꯆꯥꯁꯤꯡꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯑꯣꯏꯔꯒ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ, ꯍꯔꯥꯎꯖꯗꯣꯏꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏꯒꯗꯤ ꯂꯨꯅ ꯇꯧꯗꯦ. ꯃꯥꯒꯤ ꯄꯥꯈꯣꯟꯗꯪꯁꯤ. ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯅꯃꯥꯗ ꯍꯥꯏꯌꯨ ꯍꯦꯛꯇ ꯍꯥꯏ. ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯄꯥꯁꯤꯡꯗꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯒ ꯃꯍꯩ ꯇꯝꯕꯁꯨ ꯍꯦꯛ ꯍꯦꯛ ꯊꯤꯟꯕꯤꯔꯛꯏ. ꯄꯥꯕꯨꯡꯗꯤꯅꯦ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ, ꯊꯕꯛ ꯁꯪꯗꯕꯒꯤ. ꯏꯃꯥꯅ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ. ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ. ꯐꯔꯦ ꯐꯔꯦ, ꯂꯥꯏꯔꯤꯛꯇꯣ ꯑꯧꯔꯥꯏꯔꯣ ꯐꯖꯅ. ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ. ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯅꯪꯅ ꯈꯔ ꯇꯥꯛꯄꯤꯌꯨ, ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ. ꯍꯣꯏ ꯏꯃꯥ. ꯏꯃꯥ, ꯃꯍꯩꯁꯪꯗ ꯄꯨꯅꯕ ꯃꯪꯒ꯭ꯔꯥꯁꯨ ꯐꯨꯠꯄꯤꯌꯣ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯕꯦꯝꯆꯥ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯊꯣꯏꯗꯣꯛꯅ ꯇꯥꯏ. ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯏ. ꯅꯥꯀꯜ ꯑꯃꯗ ꯈꯣꯝꯕ, ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯆꯐꯨ ꯁꯥꯕꯤ ꯑꯃꯒ ꯈꯪꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯃꯇꯪ ꯅꯠꯇꯦ ꯈꯣꯝꯕꯅ ꯀꯣꯏꯔꯤꯕ, ꯑꯌꯥꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ. ꯑꯩꯗꯤꯅꯦ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯥꯛꯇꯧꯒ ꯇꯜꯂꯕꯅꯤ. ꯂꯇꯥꯅ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯁꯨꯝ ꯄꯥꯎ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯃꯤ ꯌꯥꯝ ꯂꯩ, ꯑꯗꯨꯒꯤꯅꯤꯗ. ꯍꯦꯔꯥ, ꯑꯗꯨꯏꯗꯃꯛꯇꯕꯨ ꯂꯥꯛꯅꯤꯡꯗꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯗꯤ ꯀꯥꯡꯗꯒ ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦꯅ ꯇꯧꯔꯤ. ꯇꯥꯈꯣꯝꯕ, ꯅꯪꯁꯦ ꯑꯩꯒ ꯂꯣꯏꯅꯕ ꯌꯥꯝ ꯏꯀꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦꯗ. ꯏꯍꯦ,
Nangna lana khali ikaidida kaigi kaidoino aisu pakhang aribani nangsu leisabi aribini ibani di yamna chanai gaina akhangba minasu hainaba yauribani adasum seran turan santoklaga ngangbududi nungaite haibagi wani ngangiba mido nupa phangdaba nupi phangdaba nupa soidana oirangani mi thenglabasi thengna nuksiba santala ena harauzariba thamoy asida amuk awa maisa langhanbiki gaidi khanbiganu o nasum langi damakta leblabane aidi khongpham honglaroi khanduna nangna hek jingnagan basimaba handak kangdo suti lairabasu yumdaga hankranu aiga kang koiba oina chasseba kihomga do chadaba kuire thaina imanabi singa chatkibani hawjikti moidi mayum loina panadana macha phawba loina chawnakre nangsuni kuiraroi aikhoi yumda pusiladabani aikhoi imasu sunjilai aigi phisu bizam tawba ngamdre mamau pamedana amuktoiba yumda chatpa khudingi aduna thuna chenana batawrase aisu laisaba yaba laisari kaino hawjikti yumpanbagi matamsu henjankhre tan yamna chare nupi mana awai ta kai jelasiga hairakpaduda nupa madi swai laukrabani machin thiba oidaba ngangba oibanina nupi mabu kaisu pambagi koiba nate ngayhak matam lelibani lauge haina khanbasu laikhide khansu khande sel chilak kholakpada nupi mangondagi lauthok lusin tawba nungainaba loinaribani lata maraldi khara adum paisai kuina sangna leisabi oiduna maranai tungsinjarakpana nupi magi wado tabada nupa masu ya tawduna khumla edo ngaikhoda matam kharadi rekise aisu thabak changai se kuidre aduna sel tungsinba yamna ngamba oidre yum kaisu sani yum dusu manbe aba male migi mamang dusu tajok honingde lubongba taragasu nangi mai haiba amasule natra ai haise chumdrane khalu amtamuna khalune o adubudi chummi adubune nangi yumse chahi amadi phajile sani semni haraga semdrise ai thajaraktre da nangi mawse segaiba yum moirasu ne atum lairage ai kisum khande selgi oiradi ai su khara dum pangakani kaino sembadu da hojilo handak tha pangkhalakpase sidadi soiduna hojinaba tawragi imaga su tanaraga phare adudi hobuga pawbiro kangi du sebiyade ko aidi hojikdagi chatani haidana phingdana laidabani khomba mahaksu chatki ngahak unaramlaga lata masu mayumda hankre asumna numitumadi hawkre numit kharani gi matungni piyainu bu pokpi mama tonu macha amadi masuna chaba yaba pamjaba makhal mathelgi ensang mana masing amadi ngamok kaya puduna laklamido lairabi mamabu ubada harauzari wakhal pukning chawthokje ima se nongni ni leitho phiro se hongto lamsang lapagi waramani wadida isu singna chana na bangamu khara yawrakhibani tumba hogalaga bijabiyo nangna ne yamna pamjaba nganam dusu namaga pura abani imana ngasa ayuk nambani mayom ani ahum di subani amana ne nganam ni hoima yam hawrani bo horen ne in nga hak chinguraga nga atekpa pharaga laphu irolaga ne ngaro oina chaba yarani mamagi mamangda fana nungaiba wadana leiba saragasu mama oibi manadi kari khanglo mana hek pokchabi machana puriba awabagi potlum mayam awaba sakpham adu yengbada mama magi thamoida aduki matik nungaisade machagi maksalaba sakpham adu ubada hanglai imagi bema isabu yang warabrane nasakna juwa ma ithok thokti kaidawrabagi namai namito imak maksil nasa nungaidabaga tawburoi chabo ima kaisu tawdeda thaba khara wabagi tawbo oiramni ainasu kenanaga leitre pi hawkibado purakdringaida pi phane khara tai adugi ahing tumdabida taibagi isa nungaitaba khotaba kaisu tawdeda phai adubu oirabadi imadine yengbada nungairudri laisaringaidadi buk lawrada hawjingna nayang ikang kangsili khara yamna chaw adu natradine thabak nungba ngamoiko charibani ima aisu chara sumta noidreda se phare phiga do hongto aduga potharose khara laithako ko angang ani siga aisu nungaiteba
ꯑꯍꯤꯡꯗꯗꯤ ꯃꯄꯥꯗꯨꯁꯨ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯌꯨꯝꯗꯒ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯁꯨꯇꯤ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯆꯥꯁꯤꯡꯁꯤꯅꯗꯤ ꯀꯥꯡ ꯀꯣꯏꯕ ꯄꯨꯍꯟꯅꯤꯡꯗꯅ ꯉꯥꯏꯗꯅ ꯂꯩꯔꯤ꯫ ꯈꯪꯗꯦꯅꯦꯍꯦ, ꯃꯣꯏ ꯊꯅꯥ ꯁꯤꯐꯥꯏꯒꯤ ꯊꯕꯛꯁꯦ ꯁꯨꯇꯤ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯏꯆꯥꯁꯤꯗꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯁꯦ ꯍꯥꯟꯅꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ, ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯕꯨ ꯀꯌꯥ ꯊꯧꯑꯣꯏꯗꯦ, ꯏꯁꯧꯁꯨ ꯌꯥꯝꯅ ꯂꯥꯡꯉꯤ, ꯃꯆꯥꯁꯤꯡꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯃꯆꯥ ꯆꯥꯎꯔꯀꯥꯟꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ, ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯡꯇꯛꯅꯔꯕ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯀꯥꯡ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦꯗꯣ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ, ꯂꯩꯔꯛ ꯈꯨꯜꯂꯛ ꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯏꯁꯣꯔꯗ ꯀꯠꯆꯅꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯂꯥꯡꯅꯔꯤ꯫ ꯕꯦꯝꯆꯥꯅ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯂꯥꯏꯗ ꯀꯔꯤ ꯀꯠꯇꯣꯏꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯗꯤꯅꯦ, ꯃꯣꯏ ꯕꯕꯥꯅ ꯆꯨꯖꯥꯛꯁꯨ ꯁꯦꯝꯁꯨ ꯂꯩꯔꯛꯑꯦ ꯍꯥꯏ, ꯍꯩꯅꯧꯗꯤꯅꯦ ꯃꯣꯏꯒꯤ ꯍꯧꯋꯦ ꯍꯥꯏ, ꯖꯥꯝꯒ꯫ ꯑꯩꯅ ꯈꯤꯇꯪ ꯍꯦꯛꯀꯦ ꯍꯥꯏꯕꯗꯅꯦ ꯍꯦꯛꯑꯣꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯗ ꯀꯠꯅꯕ ꯂꯩꯇ꯭ꯔꯗꯤ ꯏꯃꯥ, ꯃꯣꯏꯗꯒꯤ ꯍꯦꯛꯎꯁꯤꯀꯣ, ꯃꯣꯏꯒꯤꯗꯤ ꯃꯃꯥꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ꯫ ꯕꯦꯝ, ꯅꯪ ꯕꯕꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ, ꯂꯥꯛꯇ꯭ꯔꯦ, ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯅꯥꯎ ꯏꯕꯥꯅꯤꯁꯨ ꯀꯥꯡꯒꯤ ꯀꯣꯏꯕ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯂꯔꯣꯏꯀꯣ? ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤꯗꯤ ꯃꯣꯏ ꯕꯕꯥꯅ ꯄꯨꯕꯤꯅꯤ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯑꯣꯏꯅ ꯆꯠꯂꯒꯦꯗ, ꯕꯕꯥ ꯂꯥꯛꯑꯒ ꯀꯣ? ꯀꯣꯟꯅ ꯐꯖꯅ ꯆꯠꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯂꯥꯏꯇꯪ ꯈꯨꯔꯨꯝꯃꯁꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯤ, ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯅꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯄꯗ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯀꯣꯏ ꯂꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯁꯨ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯇꯣꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯄꯥ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯗꯧꯋꯤꯒꯤ ꯏꯁꯨꯁꯤꯡꯁꯤꯗꯤ, ꯑꯕꯣꯛꯀ ꯆꯠꯁꯤ, ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯁꯨ ꯆꯠꯅꯗꯣꯏꯁꯤꯗꯤ, ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏ꯫ ꯏꯕꯣꯛꯅ ꯁꯥꯟꯅꯄꯣꯠꯁꯨ ꯂꯩꯕꯤꯅꯤ, ꯏꯁꯨ ꯑꯅꯤꯒꯤ, ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ, ꯅꯐꯤ ꯑꯅꯥꯟꯕꯒ ꯁꯦꯠꯆꯜꯂꯣ꯫ ꯅꯃꯥꯁꯨꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯁꯤ, ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ꯫ ꯕꯦꯝꯃꯥ, ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯖꯅꯅꯕ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ, ꯀꯌꯥꯝꯕꯨ ꯀꯨꯏꯅꯤꯒꯦ? ꯏꯃꯥ, ꯑꯩ ꯌꯥꯎꯔꯔꯣꯏꯒꯦꯗ, ꯏꯃꯥꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ꯫ ꯍꯥꯏ, ꯅꯨꯡꯉꯥꯏꯇꯦ, ꯂꯥꯛꯑꯣ, ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ꯫ ꯍꯔꯥꯎꯖꯩ ꯍꯔꯥꯎꯖꯩ, ꯕꯨꯕꯣꯛ, ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯣꯔꯦ꯫ ꯃꯆꯥꯒꯤ ꯈꯜꯂꯒ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯍꯜꯂꯗꯨꯅ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯀꯥꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯊꯣꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯝꯕ ꯃꯥꯅ ꯀꯣꯏꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯇꯥꯒ ꯂꯣꯏꯅꯅ ꯀꯥꯡꯒꯤ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯂꯤ꯫ ꯉꯁꯤꯗꯤꯅꯦ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯂꯇꯥ, ꯇꯁꯦꯡꯅ ꯐꯖꯩ ꯍꯥꯏꯁꯤꯅꯤꯀꯣ, ꯀꯦꯊꯣꯛꯇꯅꯒ ꯀꯦꯊꯣꯔꯛꯄꯅꯔ ꯈꯪꯗꯦ, ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ ꯗꯥꯈꯣꯝꯕ? ꯗꯥꯈꯣꯝꯕ ꯎꯅꯗꯧꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤꯅꯦ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯦꯊꯔꯛꯄꯅꯤꯗꯅ꯫ ꯀꯤꯍꯣꯝ ꯈꯔ ꯆꯥꯔꯁꯦ, ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯈꯔ ꯄꯨꯅꯅꯕ ꯂꯩꯕꯤꯔꯣ꯫ ꯑꯗꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯌꯣꯜꯂꯤꯕꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯩꯒꯤ ꯈꯔ ꯈꯜꯂꯒꯦ, ꯑꯗꯨꯒ ꯂꯩꯕꯤꯌꯣ꯫ ꯍꯣꯏꯗꯦꯍꯦ, ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯄꯥꯝꯕꯗ ꯈꯜꯂꯣ, ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯅꯤ꯫ ꯍꯩꯃꯥ, ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯪꯁꯦ, ꯋꯥ ꯉꯥꯡꯕꯅ ꯍꯩꯔꯤꯕ, ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯛꯄ ꯃꯥꯜꯂꯤ, ꯋꯥ ꯉꯥꯡꯕ ꯍꯩꯕ ꯅꯨꯄꯥꯁꯦ ꯆꯦꯛꯁꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯦ ꯏꯟꯗꯣꯜꯁꯤꯡꯅ꯫ ꯏꯁ, ꯋꯥ ꯉꯥꯡꯕ ꯍꯩꯕ ꯈꯨꯗꯤꯡ ꯅꯨꯄꯤ ꯂꯣꯏꯅ ꯀꯣꯏꯔꯛꯄꯒꯤꯅꯦ ꯍꯥꯏꯔꯗꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯃꯌꯥꯝꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯂꯣꯏꯅ ꯍꯩ꯫ ꯃꯣꯏꯅ ꯉꯥꯡꯕꯒꯤ ꯁꯛꯇꯤꯅ ꯃꯤꯈꯜꯗ ꯃꯤ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗꯤ ꯃꯣꯏ ꯂꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯝ ꯇꯥꯔꯦꯅꯦ꯫ ꯇꯥꯕ ꯌꯥꯗꯕ ꯃꯤ ꯋꯥ ꯉꯥꯡꯕ ꯍꯩꯕꯁꯤꯗꯤꯅꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯌꯧꯔꯛꯑꯕꯅꯤ꯫ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯅ ꯁꯨꯝ ꯆꯝꯅ ꯍꯥꯏꯕꯅꯤ, ꯅꯪꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯜꯂꯤ꯫ ꯑꯗꯣ ꯇꯥꯈꯣꯝꯕ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯐꯪꯒꯗꯕ ꯂꯩꯔꯤ, ꯍꯟꯗꯛ ꯅꯣꯏ ꯌꯨꯝꯗ ꯁꯦꯝꯖꯤꯟꯕ ꯍꯧꯔꯣ, ꯑꯩꯉꯣꯟꯗ ꯂꯩꯔꯗꯤꯅꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯅꯤ꯫ ꯈꯣꯝꯕ ꯃꯔꯨꯞ ꯐꯪꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯂꯤ, ꯁꯦꯜꯗꯨꯗꯤ ꯂꯧꯅꯤꯡꯕꯅꯤꯅ ꯂꯧꯊꯣꯛꯅꯕ ꯂꯥꯡ ꯊꯛꯂꯛꯏ꯫ ꯑꯩꯁꯨꯅꯦ ꯏꯀꯥꯏꯗꯅ ꯂꯩꯔꯕꯅꯤ, ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ, ꯑꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯉꯝꯗꯕ꯫
ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯁꯦꯝꯖꯤꯟꯅꯕ ꯍꯧꯔꯒꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣꯅꯅꯦ ꯄꯥꯎ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯀꯔꯤꯗꯕꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯃꯤ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯔꯗꯣꯏꯁꯤꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯉꯥꯏꯔꯤ ꯍꯧꯖꯤꯛꯄꯨ ꯏꯕꯥꯅꯤ ꯇꯥꯟꯅꯗꯅ ꯀꯅꯥꯒ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ? ꯀꯩꯅꯣꯅꯦ ꯃꯤ ꯃꯥꯡꯁꯤꯗ ꯑꯗꯨ ꯋꯥꯗꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤꯁꯦ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯈꯔ ꯆꯠꯂꯒ ꯀꯣꯏꯊꯣꯛꯎꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯝꯕ ꯂꯇꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯀꯣꯏꯃꯤꯟꯅꯔꯤ꯫ ꯂꯇꯥ ꯃꯥꯅꯁꯨ ꯍꯦꯟꯅ ꯊꯥꯖꯔꯤ ꯈꯣꯝꯕ ꯃꯥꯕꯨ꯫ ꯁꯥꯒꯤ ꯋꯥꯈꯜꯒꯨꯝꯕꯅꯤ ꯈꯣꯝꯕ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯤ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯇꯣꯅꯨ ꯃꯆꯥꯅꯨꯄꯤ ꯍꯣꯏꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦꯗꯣ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯝꯕ ꯃꯌꯨꯝꯗ ꯌꯨ ꯈꯖꯤꯛ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯆꯥꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ꯫ ꯈꯣꯝꯕꯅ ꯍꯥꯏ ꯃꯃꯥ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩꯒꯤ ꯐꯤ ꯍꯣꯡꯅꯅꯕ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯃꯥ ꯕꯕꯥ ꯂꯥꯛꯏ ꯑꯩ ꯐꯤ ꯍꯣꯡꯅꯕ ꯄꯤꯔꯨꯈꯤꯒꯦ꯫ ꯍꯩ ꯅꯃꯥ ꯇꯧ ꯉꯝꯕꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ? ꯕꯥꯕꯥ ꯑꯗꯨꯃꯥꯏꯅ ꯏꯃꯥꯗ ꯍꯥꯏꯅꯨ ꯕꯥꯕꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯕꯥꯕꯥ ꯅꯪ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯀꯨꯏꯅ ꯀꯨꯏꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ? ꯍꯩ ꯅꯃꯥꯁꯦ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤꯅꯤ ꯈꯪꯉꯕ? ꯑꯐꯕ ꯁꯥꯕꯩ ꯋꯥꯅꯤ ꯃꯤ ꯃꯃꯥꯡꯗ ꯈꯪꯉꯦꯗꯅ? ꯏꯃꯥꯅꯗꯤ ꯄꯥꯕꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯑꯗꯨꯒ ꯄꯥꯕ ꯅꯪꯅꯗꯤ ꯏꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯍꯩ ꯅꯪꯁꯨꯅꯤ ꯅꯃꯥ ꯑꯁꯤꯅ ꯐꯖꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯍꯩꯔꯦꯅꯦ ꯉꯥꯡꯕ ꯁꯛꯄꯗꯤ ꯍꯥ? ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯊꯣꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯀꯩꯅꯣ ꯑꯉꯥꯡꯗꯨꯗ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯨꯝꯗꯁꯨ ꯍꯥꯟꯅ ꯌꯧꯕꯤꯔꯛꯑꯝꯕꯅ ꯐꯕꯅꯤ꯫ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯄꯥꯕ ꯍꯜꯂꯛꯄꯗ ꯍꯔꯥꯎꯖꯔꯤꯕ꯫ ꯍꯩ ꯑꯩ ꯂꯥꯛꯄꯗ ꯅꯣꯏꯅ ꯍꯔꯥꯎꯔꯤꯕ? ꯍꯔꯥꯎꯅꯤ ꯍꯔꯥꯎꯅꯤ ꯑꯇꯩꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯍꯥ? ꯁꯦꯜꯒꯤ ꯅꯠꯇ꯭ꯔꯣ? ꯅꯊꯤꯕꯣꯡ ꯊꯥꯛꯄꯤꯕꯒꯤꯅꯤꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯥꯔꯤꯗꯣ ꯍꯥ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯆꯨꯝꯅꯁꯨ ꯉꯥꯡꯕꯤꯌꯨ꯫ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯄꯜꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯤꯇꯣꯞꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯍꯩ ꯅꯆꯤꯟꯗꯣ ꯍꯪꯒꯠ ꯍꯪꯒꯠꯇꯅ ꯌꯥꯝ ꯈꯨꯝꯒꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯅꯨꯄꯥ ꯆꯥꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯅꯣꯏꯁꯤꯅꯤꯅꯦ ꯈꯪꯉꯕ? ꯀꯔꯤꯅꯣ ꯃꯣꯏ ꯕꯥꯕꯥ ꯑꯩꯅ ꯀꯥꯏꯗ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒꯦ? ꯏꯆꯥꯁꯤꯒꯤ ꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯅꯪꯒꯤ ꯍꯦꯛ ꯅꯨꯄꯤꯃꯛꯇ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯋꯥꯗꯣ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯒ ꯐꯨꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯁꯦ꯫ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯏꯂꯝꯂꯒ ꯆꯪꯈꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯥꯈꯣꯛꯂꯒ ꯇꯨꯝꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯅꯤꯡꯕ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯩ꯫ ꯃꯆꯥꯅꯨꯄꯤ ꯕꯦꯝꯆꯥꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯃꯥ ꯇꯣꯛꯑꯁꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯏꯃꯥ ꯀꯞꯀꯅꯨ ꯏꯃꯥ꯫ ꯃꯆꯥꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯖꯩ꯫ ꯄꯤꯌꯥꯏꯅꯨ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯌꯦꯟ ꯑꯃ ꯁꯣꯠꯂꯨꯔꯒ ꯈꯣꯝꯕꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯡꯂꯒ ꯌꯨꯝꯗ ꯌꯨ ꯊꯛꯂꯒ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯑꯗꯨꯒ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯇꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯗ꯭ꯔꯕꯅꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯗꯦ꯫ ꯃꯤ ꯑꯇꯣꯞꯄ ꯌꯥꯎꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯥꯅ ꯌꯦꯟ ꯁꯣꯠꯂꯒ ꯆꯥꯔꯝꯕ ꯑꯗꯨꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯄꯤꯌꯥꯏꯅꯨ ꯉꯔꯥꯡ ꯅꯪ ꯅꯨꯄꯥꯅ ꯌꯦꯟ ꯂꯧꯈꯤꯕꯩ ꯁꯦꯜꯗꯣ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯏꯅꯦꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯁꯤꯟꯅꯔꯝꯗꯤꯌꯦ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯑꯩꯒꯤꯗꯤꯅꯦ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯆꯥꯕꯗꯤ ꯅꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯗꯥꯏ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯑꯩꯅꯦ ꯑꯆꯤꯟꯕ ꯑꯃ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯏꯅꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯁꯦꯜꯗꯣ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯇꯕꯥꯕꯤ ꯍꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯨꯔꯒ ꯌꯦꯟꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯦ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯁꯤꯡꯂꯤꯕ ꯁꯦꯜ ꯑꯇꯣꯞꯄ ꯄꯣꯠꯐꯝꯗꯒꯤ ꯌꯨ ꯌꯣꯟꯐꯝꯗꯒꯤ ꯁꯣꯠꯆꯤꯜꯂꯝꯕ ꯕꯥꯀꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯄꯤꯔꯤꯕꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯗꯨꯅ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕ ꯃꯍꯥꯛꯅꯗꯤ ꯁꯦꯜ ꯑꯃꯠꯇ ꯁꯤꯟꯅꯕꯤꯔꯝꯗꯦ ꯃꯉꯣꯟꯗ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯂꯥꯏꯕꯛꯁꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯈꯣꯝꯕ ꯖꯃꯨꯅꯥꯒꯤ ꯃꯅꯥꯛꯇ ꯀ꯭ꯋꯥ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯎꯏꯗ ꯅꯨꯄꯤꯁꯦ ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦꯅꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯕꯤꯠ ꯑꯃ ꯏꯔꯩ ꯂꯩꯔꯛꯇ꯭ꯔꯕ ꯇꯧꯔꯤꯁꯦ꯫ ꯄꯥꯎꯁꯨ ꯍꯟꯗꯛꯇꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯥꯏ꯫ ꯑꯦ ꯀꯔꯤ ꯄꯥꯎ ꯇꯥꯏꯅꯣꯅꯦ ꯇꯝꯃꯨꯗꯅ ꯇꯥꯁꯤꯗꯅ꯫ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ
ꯃꯌꯨꯝ ꯄꯥꯟꯅꯤ ꯈꯪꯗꯕꯤ ꯑꯃ ꯇꯥ ꯈꯣꯝꯕꯒ ꯈꯪꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯌꯥꯝ ꯇꯜꯂꯤꯗ ꯇꯥꯕꯗ. ꯍꯦꯔꯥ ꯖꯃꯨꯅꯥ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯑꯩꯅꯕꯨ ꯀꯃꯥꯏꯅ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯈꯪꯅꯔꯨꯗꯣꯏꯅꯣ? ꯃꯤꯅꯅꯦ ꯁꯟꯗꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯆꯐꯨ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯦꯅ ꯆꯠꯄꯗꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ. ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯕꯖꯥꯠꯅꯤ. ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯥ ꯐꯪꯗꯕꯅꯤꯅ ꯅꯨꯄꯥꯗꯤ ꯄꯥꯝꯃꯤꯗꯅ. ꯑꯩꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯥꯎꯕꯖꯥꯠꯅꯤꯗꯅ. ꯑꯗꯨꯗ ꯃꯣꯏꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄꯗ ꯊꯦꯡꯅꯕꯗꯅꯦ ꯍꯥꯏꯐꯦꯠ ꯀꯧꯅꯔꯒ ꯋꯥꯔꯤ ꯑꯃ ꯋꯥꯇꯥꯏ ꯑꯃ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤ. ꯅꯠꯇꯦ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯩꯕꯨ ꯂꯥꯜꯂꯕ꯭ꯔꯕ? ꯅꯪ ꯁꯤꯃꯅꯦ ꯀꯥꯏꯗꯩ ꯄꯥꯎꯅꯣ ꯄꯪꯇꯥꯗ ꯇꯥꯏ. ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌా ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ. ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ. ꯑꯩꯗꯤ ꯍꯦꯛꯇ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯩꯗꯅ. ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯅꯔꯤꯁꯦ. ꯑꯗꯣ ꯇꯥ ꯈꯣꯝꯕ, ꯅꯪ ꯊꯕꯛ ꯁꯪꯉꯗꯤꯅꯦ ꯑꯩꯒ ꯀꯩꯊꯦꯜ ꯑꯆꯧꯕ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤꯕ. ꯑꯩꯒꯤ ꯄꯣꯠ ꯈꯔ ꯋꯥꯠꯂꯦ, ꯑꯗꯨ ꯑꯝꯇ ꯂꯧꯃꯤꯟꯅꯔꯨꯁꯤ. ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯈꯣꯝꯕ ꯏꯑꯥ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯕꯨ ꯖꯃꯨꯅꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯅꯝꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯏ. ꯍꯣꯏ, ꯌꯥꯏ, ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯤ, ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯍꯥꯏꯖꯕꯁꯤꯗ ꯌꯥꯗꯦꯒ ꯍꯥꯏꯔꯛꯑꯗꯤꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯁꯥꯎꯒꯗꯕꯅꯤ. ꯅꯪꯅ ꯍꯥꯏꯕꯕꯨ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯑꯩꯅ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯝꯕ ꯖꯃꯨꯅꯥꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯇꯕꯥꯕꯤꯅ ꯎꯔꯝꯃꯤ. ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯠꯇ꯭ꯔꯅꯦ? ꯅꯨꯄꯤꯁꯤꯅ ꯀꯅꯥ? ꯄꯥꯝꯕꯣꯝꯗꯒ ꯀꯣꯜꯂꯗꯅ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯆꯠꯂꯤꯅꯤ. ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤ. ꯌꯨꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨꯅ ꯅꯝꯁꯤꯟꯗꯨꯅ ꯆꯥꯛꯊꯣꯡꯕꯧꯁꯨ ꯊꯣꯡꯍꯟꯗꯨꯅ ꯊꯝꯃꯤ. ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯣ? ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯑꯁꯦꯡꯕꯗꯣ. ꯇꯕꯥꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯕꯨ ꯀꯧꯔꯒ ꯉꯁꯥꯏ ꯃꯥꯅ ꯎꯔꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯔꯤ. ꯃꯆꯦꯅ ꯇꯝꯂꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯤꯌꯥꯏꯅꯨ ꯊꯃꯣꯏ ꯁꯣꯛꯄꯅ ꯂꯣꯏꯔꯝꯃꯤ. ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯁꯣꯛꯂꯣꯏ? ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯅꯈꯦꯅ ꯍꯔꯥꯎꯅ ꯂꯩꯈꯤꯕ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯆꯥ ꯃꯋꯥꯒꯤ ꯀꯥ ꯍꯥꯏꯅꯔꯤꯕꯅꯤ ꯄꯤꯌꯥꯏꯅꯨꯅ. ꯏꯆꯦꯅ ꯍꯥꯏꯗꯣ ꯆꯨꯝꯃꯝꯒꯅꯤ ꯏꯆꯦ. ꯑꯩꯁꯨ ꯆꯤꯡꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯅ ꯃꯥꯅ ꯑꯩꯕꯨ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯤ, ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯎꯔꯒ ꯁꯥꯎꯅꯤꯡꯂꯤꯕꯅꯤ. ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤ. ꯏꯃꯥ ꯏꯆꯥꯅ ꯋꯥꯅ ꯁꯤꯗ ꯍꯣꯠꯅꯔꯤꯁꯦ ꯃꯥ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ. ꯏꯅꯥꯎ, ꯑꯩꯁꯨꯅꯦ ꯎꯔꯛꯄ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ. ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯗꯣꯛ ꯂꯣꯟꯅ ꯄꯥꯎꯗꯣ. ꯃꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯏꯆꯦꯅ ꯍꯥꯏꯁꯦ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯎꯕꯗ ꯅꯪꯉꯣꯟꯗ ꯇꯝꯃꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯈꯪꯍꯧꯔꯕꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯦ ꯏꯆꯦ, ꯑꯩꯅꯦ ꯀꯨꯞꯅ ꯄꯥꯎ ꯑꯃꯠꯇ ꯂꯧꯅꯅꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ. ꯃꯥꯒ ꯑꯝꯇ ꯇꯥꯟꯅꯒꯦ ꯏꯆꯦ. ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯇꯥꯟꯅꯧ. ꯏꯅꯥꯎ, ꯑꯉꯥꯡ ꯄꯤꯛꯂꯤ. ꯃꯥꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯕ꯭ꯔꯥꯗꯣ? ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯗꯅ. ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯄꯤꯌꯥꯏꯅꯨꯅ ꯃꯤꯉꯣꯟꯗ ꯍꯪꯕꯗꯒꯤ ꯈꯪꯂꯦ. ꯀ꯭ꯋꯥ ꯌꯣꯟꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯒ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯒ ꯃꯔꯤ ꯂꯩꯅꯩ. ꯋꯥꯗꯣ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯝꯃꯤ. ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯣ? ꯏꯃꯥ ꯀꯞꯀꯅꯨ. ꯅꯅꯥꯎꯒ ꯑꯩꯒ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥ. ꯕꯦꯝ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯀꯞꯄꯔꯣ. ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤ. ꯏꯃꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯒꯅꯤ. ꯏꯆꯥꯁꯤꯡꯅ ꯃꯇꯤꯛ ꯆꯥꯔꯒ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ. ꯏꯃꯥ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯊꯕꯛ ꯇꯧꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ. ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨ. ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯣꯝꯕ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯖꯃꯨꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥ ꯆꯠꯂꯨꯗ꯭ꯔꯦ ꯍꯟꯗꯛꯇꯤ. ꯈꯣꯝꯕꯅ, ꯁꯦꯜ ꯆꯤꯜꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯒꯤ ꯊꯥꯒꯤ ꯁꯦꯜ ꯈꯔ ꯐꯪꯕꯅꯤ. ꯁꯤꯅ ꯅꯪꯒꯤ ꯑꯆꯤꯟꯕꯗꯣ ꯁꯤꯖꯤꯟꯅꯔꯣ. ꯐꯅꯗꯤ ꯌꯥꯝꯃꯕꯅꯤꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯗꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ. ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯇꯣꯞꯄꯗꯒꯤ ꯂꯧꯕ ꯅꯠꯇꯦ ꯀꯩꯅꯣ, ꯅꯪꯉꯣꯟꯗꯩ ꯂꯧꯕꯅꯤ. ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯅꯪꯒꯤ ꯁꯦꯜ ꯆꯤꯜꯂꯛꯑꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯒꯦ. ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ. ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯇꯥ ꯃꯥꯅ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯇꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. ꯈꯣꯝꯕ ꯑꯃꯗꯤ ꯖꯃꯨꯅꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ.
Lata ubada khomba mamai thampam khangdana phat phat leiduna khangibani. Adubu tauba ngamba nupani ngamnanaba khumge khallini. Yam moda nungainaga leiramida kota khomba. Kai leiramino? Aibo kaisu leiteda kwa charambani. Nangdi kadom chatluriba. Kaisu chaluba nateda huranba phagina lakba. Phare hojikti huranbado. Kaino aigi pofam saisida chensinki haibru huranbaduba. Ibemana thauna phana haibiribasibu aikoi swaidadi huranbagadi leiteko. Huranbanane ai hurale haina kaisu haira oida. Kanadano mana huranba haisiba. Ta khomba nangbu khangbra aidi khangdi. Huranbada huranbrana hangunu ai hurale haina kaisu khuma Nachana wa leirabinangna aiga khangnajariba pakhangariba asida irang hauziliba lang thaktuna koibiribanine ha onthoknabu tawba ngamkhreda ichi ibemadi nachana waga nusibamta khangdraba somsiba maidubo kaida panbige nupana ha kharaga gega achat awok mayamse thengnabadane maida hainajadeda ha ha ayo ibemana aibu panabibagi kari hak leige nokpu nokjaningi Nang ne hena krene migi matum macha leirabani ba sibu pakhangni khalaga koinarami sibo ibu ikaide na maido lesabi aribi aphaubi kari matum macha leire haiba leirabani nangdi hojiktabu khangi boire aikhoidine isa thakpa ngamnaba hotnajaba khangedana leige haina khangnajaba na chade lesabi noina nupi angang leibani ba koiraga achumbaga sadana mau halakpi nangnasu adumaina ga haibaga di yaroi khangaba Nasana su nomnaga nacha semge haibadi khandaba mingodagi se longthoaga nacha semni do khaliba nacha singdo phabana loirani ibema nupi anigi matawduda nupa do kokchawbi karabani Jamuna amadi lata masamadu khoidat araklam pandukan mamang aduda manak adwaida leiramba amadi lambida chatliba misinga yenglaga chatki khomba mana khamnanaba honai to ominoiba khanaganune As mi mamangjida ikaidam noiba Yadine ikai khangdabi aphabi ngakthani neside aida chelhawra moi thokhana jahrosan Nupi ani do masam khoina duna ngakthi bu chatnabo mapi purit puchingnabo segai togai ba tongmari mayam changdana khamtoknabadagi Jamuna su leihawri lata su hankre asumna numit adumadi sathina khanaba haibado oire khomba mabusu kanana su thajabidre Khomba mahakti mayumda halaklami masidi khomba machagi asabot ka puduna laklami Bema namadi kai chakre leiba udini he Baba imadi patanga phaba chakhi Ihe pare mai kajaran nangbu larik aurari ro Hoi baba ado baba horendi jengleiti imado nga khara pharoni na chakhibani baba na sel amta piramdena Baba na loina leiradabani jeng hawaido Hoi baba Ngaihaki matungda piyainu mahaksu yum halaklido mana halakpada mapuroiba khombana jeng bora amaga injang napi mana masing mayam amaga leiramlaga leiram madu ubada piyainu ngakpu ngaklabani yam leirameda ngasidi Chak anta thunguko chak lami ngasidi thabok mafamda chabam thapam amata khangba nate Hoi thongage Asumna numit adumadi harau cha ising chaminaramni asumna numit aduma haukhre mathangi ayuki matamni Lekaigi nupi ama piyainu hoida sel thoba laklami Piyainu a Ine angta tholawne nangbo Ine kakhalao Ine phamaroi selu kamai tawsige Kharedi kuireni hena nupige na thanakiba numitudi Ine seldo wa haiba loidringaida mapuroiba khomba thoglai Haima Ibungo khomba nangsu leidana sese nang nupinane inedagi achinba magi se lawgena lawkhiba kharedi kuire adu leibra lawgena laibani Nupia nangdi ahal sidagi sel do puraga kadaida sizinakhiba ai khangdana sel gyam puraga napamda thairiba gaiduro angangi larik tambagi ne haibra karino haipet hairamida inedade mane ine angangi larik kita sizinakibani kadaidagi aina ipamda thairudurige Nangna thabak chalamdaida seldo siki ama phawba piramdi angang apikpa asiga mapal thokna sen tanba yabasu nate tha kayadi phari nangna ingoda sel sinadaba ibungo ibema ine chatlagi noi phajana wari sanatho
ꯁꯦꯜꯗꯣ ꯑꯊꯨꯕꯗ ꯏꯅꯦꯒꯤꯗꯣ ꯄꯤꯔꯛꯅꯕ ꯇꯧꯀꯣ. ꯊꯣꯂꯩꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ. ꯀꯩꯅꯣ ꯅꯪꯅ ꯃꯤ ꯃꯃꯥꯡꯗ ꯉꯥꯡꯉꯛꯏꯕ ꯃꯌꯥꯝꯗꯨꯅ? ꯍꯥ? ꯃꯤꯅ ꯑꯩꯁꯦ ꯎꯁꯤꯠꯇꯅꯗꯕ ꯁꯤꯜꯂꯤꯕꯅꯤꯅꯦ. ꯅꯪꯁꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ. ꯄꯨꯔꯥ ꯃꯍꯤꯛ ꯍꯥꯏꯕꯗꯨꯅꯤ ꯈꯪꯉꯕ? ꯅꯄꯨꯔꯣꯏꯕꯒ ꯇꯥꯟꯅꯗꯅꯁꯨ ꯂꯧꯕ ꯁꯦꯜ ꯅꯠꯇꯕ. ꯂꯣꯟꯅ ꯁꯦꯜꯒ ꯄꯨꯔꯗꯅ ꯁꯦꯜꯗꯣ ꯑꯩ ꯈꯪꯗꯦ. ꯑꯩꯅ ꯈꯪꯕ ꯁꯦꯜ ꯅꯠꯇꯦ. ꯁꯦꯜꯗꯨ ꯅꯪꯅꯅꯦ ꯁꯤꯡꯈꯤꯒꯗꯕꯅꯤ. ꯑꯩꯗꯤ ꯁꯤꯡꯕ ꯉꯝꯃꯣꯏ ꯈꯪꯉꯕ? ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯥꯗꯣ ꯁꯥꯍꯜꯂꯛꯀꯅꯨ. ꯁꯦꯜꯗꯣ ꯅꯆꯥꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗ ꯆꯪꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯐꯤ ꯐꯖꯕ, ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯊꯣꯛꯑꯒ ꯑꯍꯥꯎꯕ ꯃꯆꯥ ꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯣꯏ ꯃꯄꯥꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯅꯣꯡꯃꯗ ꯍꯪꯕꯤꯈ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯁꯤꯗꯅꯕ ꯉꯝꯗꯅꯕ ꯍꯤꯡꯕ ꯃꯤꯑꯣꯏꯕꯒꯤꯅꯦ ꯋꯥ ꯉꯥꯡꯕꯤꯌꯨ. ꯍꯩ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯅꯪꯅ ꯉꯝꯅꯅꯕ ꯁꯦꯜꯗꯣ ꯁꯤꯡꯖꯧ. ꯑꯩꯗꯤ ꯈꯪꯗꯦ. ꯄꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯣꯝꯕꯅ. ꯃꯍꯥꯛꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯑꯗꯨꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯌꯨ ꯊꯛꯐꯝꯗ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ. ꯄꯤꯌꯥꯏꯅꯨ ꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯖꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯈꯠꯅꯕ ꯑꯣꯏꯅꯤ. ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯈꯟꯖꯩ. ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯝꯕ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ. ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯟꯅꯤ ꯃꯥꯏꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯁꯨꯡꯇꯧ ꯇꯧꯗꯦ. ꯄꯤꯌꯥꯏꯅꯨ ꯃꯥꯁꯨ ꯃꯆꯥꯁꯤꯡꯒ ꯂꯩꯍꯧꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯤꯌꯥꯏꯅꯨ ꯐꯤ ꯁꯥꯔꯝꯃꯤ. ꯏꯍꯦ, ꯐꯤꯁꯦ ꯈꯔ ꯌꯥꯝꯅ ꯁꯥꯒꯦ ꯈꯜꯂꯒ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯁ ꯂꯥꯇꯦꯟ ꯊꯥꯔꯒ ꯑꯣꯏꯅ ꯁꯥꯔꯒꯦ. ꯏꯃꯥ, ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ. ꯇꯨꯝꯃꯁꯦ. ꯋꯥꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯋꯥꯗꯦꯗ ꯏꯃꯥꯗꯤ. ꯅꯪ ꯍꯥꯟꯅ ꯇꯨꯝꯊꯣꯛꯎꯔꯣ. ꯅꯪ ꯋꯥꯔꯅꯤꯌꯦ. ꯏꯃꯥ ꯉꯥꯛꯇꯪ ꯁꯥꯈꯤꯒꯦ. ꯑꯗꯨꯒ ꯇꯨꯝꯃꯗꯕꯅꯤ ꯐꯤꯁꯦ. ꯃꯌꯥꯝ ꯁꯥꯔꯗꯤꯅꯦ ꯁꯦꯜ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ. ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯁꯪꯕꯤꯒꯦ. ꯅꯪ ꯁꯥꯔꯣ. ꯑꯩ ꯅꯪꯒꯤ ꯅꯥꯀꯟꯗ ꯐꯝꯃꯒ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ. ꯅꯅꯥꯎꯗꯤ ꯇꯨꯝꯊꯈ꯭ꯔꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯉꯥꯏꯌꯨꯀꯣ. ꯏꯃꯥ ꯁꯥꯗꯣꯛꯀꯦ ꯊꯨꯅ. ꯑꯗꯨꯒ ꯇꯨꯝꯃꯗꯕꯅꯤ. ꯂꯣꯏꯔꯒ ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ. ꯏꯃꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯅꯈꯣꯏꯕꯨ ꯁꯦꯝꯖꯔꯕꯁꯨ ꯏꯆꯥꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯍꯜꯂꯨ. ꯏꯆꯥꯗꯤꯅꯦ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ, ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯤ ꯂꯨꯆꯤꯡꯕꯤ, ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯉꯥꯜ ꯅꯥꯏꯕꯤ ꯏꯆꯥ ꯑꯣꯏꯒꯗꯕꯅꯤꯀꯣ. ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯥꯅꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ. ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨꯁꯨ ꯅꯣꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯩ. ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯕꯥꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯥꯎ, ꯅꯪ ꯐꯤ ꯁꯥꯔꯤꯔꯣ? ꯏꯆꯦꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯏꯆꯦꯒꯤ ꯁꯦꯜꯗꯨ ꯁꯨꯅꯅꯕ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕు ꯏꯅꯦ ꯊꯣꯂꯩꯗꯣ ꯑꯩ ꯐꯤ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯂꯧꯈ꯭ꯔꯦ. ꯏꯆꯦ ꯅꯪ ꯁꯥꯎꯔꯅꯨ. ꯑꯩ ꯁꯤꯒꯤ ꯐꯤꯁꯦ ꯍꯦꯛ ꯐꯪꯕꯒ ꯏꯆꯦꯒꯤꯗꯣ ꯁꯣꯏꯗꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯏꯆꯦ. ꯅꯅꯥꯎꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯆꯤꯟꯊꯤꯕꯤꯁꯨ ꯇꯥꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯊꯨꯕꯒꯤꯗꯣ ꯍꯥꯟꯅ ꯏꯟꯊꯣꯛꯈ꯭ꯔꯤꯗꯣ. ꯃꯥꯏ ꯊꯣꯂꯩꯗꯣ ꯇꯧꯒꯟꯈ꯭ꯔꯕꯅꯤ. ꯁꯦල් ꯈꯨꯊꯧ ꯂꯥꯛꯊꯧ ꯐꯖꯗꯦꯗꯅ ꯃꯤꯅꯁꯨ ꯂꯣꯏꯅ ꯉꯥꯡꯅꯔꯕꯅꯤ. ꯑꯗꯣ ꯍꯟꯗꯛꯇꯤꯅꯦ ꯏꯆꯦꯒꯤꯗꯣ ꯁꯣꯏꯔꯅꯨꯀೋ. ꯏꯆꯦꯁꯨ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯅꯪ ꯇꯥꯗꯒꯤ ꯃꯁꯥꯗꯣ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝꯅ ꯇꯧꯏ. ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯒꯦꯅ ꯇꯧꯕꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯩ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ. ꯑꯁꯨꯝꯅ ꯇꯕꯥꯕꯤ ꯃꯍꯥꯛꯁꯨ ꯍꯟꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯉꯝꯕ ꯍꯣꯠꯅꯖꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯗꯅ ꯈꯣꯝꯕ ꯅꯨꯄꯤ ꯅꯍꯥꯒ ꯅꯛꯅꯕ ꯈꯔ ꯋꯥꯠꯂꯝꯃꯤ. ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯜꯂꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥꯎ ꯈꯣꯝꯕ, ꯍꯟꯗꯛ ꯅꯪ ꯃꯨꯟꯅꯕꯒꯤ ꯅꯨꯄꯤ ꯑꯅꯤ ꯃꯁꯝ ꯐꯣꯏꯗꯠꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯀꯅꯥꯒꯤ ꯅꯨꯄꯤ? ꯀꯅꯥꯅꯣꯅꯦ? ꯑꯩꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯏꯁꯥ ꯈꯪꯗꯅ ꯑꯩꯕꯨ ꯃꯨꯟꯅꯕꯒ ꯌꯥꯎꯔꯖꯥꯠꯂꯣ? ꯍꯦꯔꯥ ꯏꯇꯥꯎ, ꯎꯍꯧꯕ ꯃꯤꯅꯗꯤ ꯅꯪꯅ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯈꯥꯝꯍꯧꯏ ꯍꯥꯏꯗ. ꯅꯠꯇꯦꯗ ꯅꯣꯏꯁꯨ. ꯑꯩꯗꯤ ꯀ꯭ꯋꯥ ꯆꯥꯕ ꯆꯪꯖꯕꯅꯤ. ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯍꯦꯛꯇ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯈꯥꯝꯗꯣꯛꯑꯝꯕꯅꯤ. ꯃꯣꯏꯅꯅꯦ ꯌꯦꯡꯕ ꯍꯩꯇꯤ ꯍꯩꯇ꯭ꯔꯒ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯁꯨ. ꯑꯗꯣ ꯏꯇꯥꯎ, ꯀꯔꯝꯕꯅꯣ ꯅꯪꯅ ꯀꯣꯏꯔꯤꯁꯦ? ꯀꯣꯏꯅꯗꯦꯗ, ꯏꯆꯝ ꯆꯝꯅ ꯈꯪꯅꯕꯅꯤ. ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯣꯏꯅ ꯑꯩ ꯄꯥꯝꯕꯒꯤ ꯇꯧꯖꯕꯅꯤꯗ. ꯍꯣꯏꯅꯦ. ꯏꯇꯥꯎꯁꯤꯡ ꯌꯦꯡꯉꯨꯅꯦ. ꯑꯩꯈꯣꯏ ꯇꯝꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯏ. ꯀꯗꯥꯏꯅꯣꯅꯦ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯈꯣꯝꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯌꯥꯝꯕ, ꯏꯆꯦ ꯂꯇꯥꯅ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯄꯤꯔꯛꯑꯣꯌꯦ. ꯍꯥ? ꯑꯩꯕꯣ? ꯀꯔꯤꯒꯤ? ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ. ꯋꯥ ꯑꯃꯈꯛ ꯍꯥꯏꯔꯝꯕꯒꯤꯅꯦ ꯍꯥꯏ. ꯐꯊꯣꯛꯄꯤꯔꯛꯑꯣ ꯏꯌꯥꯝꯕ. ꯅꯨꯄꯥ ꯑꯅꯤꯈꯛꯇꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ. ꯈꯣꯝꯕ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯕ ꯀꯧꯕꯅꯤꯅ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯔꯤꯕꯅꯤ. ꯊꯣꯔꯛꯂꯦ. ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯦꯞꯂꯝꯃꯤ.
ꯃꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯈꯣꯝꯕ ꯃꯍꯥꯛꯁꯨ ꯆꯠ ꯈꯣꯝꯕ ꯃꯥꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯍꯋꯥ ꯒꯥꯔꯤ ꯑꯃ ꯁꯠ ꯊꯧꯔꯛꯏ꯫ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯈꯣꯝꯕꯕꯨ ꯄꯨꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯂꯇꯥ ꯃꯥꯅ ꯁꯤꯟꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯈꯔ ꯆꯤꯛꯄ ꯑꯃꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯇꯥ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯇꯥ ꯃꯥꯅ ꯅꯦꯛꯂꯒ ꯈꯣꯝꯕꯕꯨ ꯐꯨꯍꯟꯒꯦ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯣꯝꯕꯅ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯄꯨꯔꯛꯄꯒꯤ ꯃꯔꯝ ꯅꯪ ꯈꯪꯉꯝꯃꯅꯤ꯫ ꯅꯪꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯈꯪꯉꯕ? ꯃꯤꯒꯤ ꯃꯔꯜꯁꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯀꯣꯏꯔꯝꯕ ꯅꯪꯗ ꯍꯥꯠꯂꯒ ꯄꯦꯟꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯃꯥꯡꯊꯛꯇ ꯈꯔ ꯁꯣꯏꯈ꯭ꯔꯦ꯫ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯨꯄꯥꯁꯤꯡ ꯃꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯐꯨꯗꯠꯂꯣ꯫ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯗꯠꯂꯣ꯫ ꯈꯣꯝꯕ ꯃꯍꯥꯛꯄꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯪꯖꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯝꯕ ꯃꯌꯨꯝꯗ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯄꯥꯈꯠꯆꯩ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯅꯥꯒ ꯐꯨꯅꯔꯨꯏꯅꯣ? ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯦ꯫ ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦ꯫ ꯍꯤꯒꯥ ꯑꯝꯇ ꯌꯩꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯖꯅ ꯍꯤꯞꯍꯜꯂꯒ ꯍꯤꯒꯥ ꯐꯖꯅ ꯌꯩꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯈꯣꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯣ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯗꯤ? ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯌꯦ ꯑꯩꯁꯦ꯫ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄꯤꯌꯥꯏꯅꯨ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯕꯗꯤ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯈꯣꯝꯕꯅ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌా ꯉꯁꯤꯗꯤ ꯊꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯂꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯗ ꯀꯣꯛꯂꯔꯣꯏꯗꯕ ꯄꯥꯞ ꯑꯃꯗꯤ ꯂꯪꯁꯤꯟꯖꯔꯦ ꯏꯁꯥꯅ꯫ ꯑꯩꯁꯦ ꯀꯌꯥꯗꯁꯨ ꯋꯥꯈꯜ ꯊꯦꯜꯂꯨꯕ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯥꯗꯒꯤ ꯑꯁꯦꯡꯕ ꯃꯅꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏꯗ ꯍꯥꯗꯨꯅ ꯌꯣꯟꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ ꯃꯤꯉꯣꯟꯗ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯀꯌా ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯥꯟꯅꯕꯤꯈꯤ꯫ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ꯫ ꯃꯣꯏ ꯄꯥꯕꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ? ꯑꯩ ꯄꯦꯟꯗꯦ꯫ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤ ꯄꯦꯟꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯀꯔꯤꯒꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯔꯤꯕꯅꯣ? ꯅꯪꯒꯤꯗꯤ ꯅꯆꯥ ꯍꯧꯔꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯁꯣꯏꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯡ ꯀꯣꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯑꯃꯠꯇ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯃꯃꯥ꯫ ꯑꯩꯁꯦ ꯃꯥꯏꯊꯤꯔꯦ꯫ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯇꯨꯅ ꯍꯤꯡꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯗꯥꯔꯔꯣꯏ꯫ ꯁꯣꯏꯔꯕ ꯂꯥꯜꯂꯦ ꯈꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯄꯤꯕꯤꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯁꯤꯅꯤ ꯋꯥꯈꯜ ꯊꯦꯟꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ꯫ ꯂꯦꯡꯗꯅ ꯂꯩꯔꯦ ꯃꯥꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯕꯨ ꯃꯤꯔꯥꯏꯔꯨꯕ ꯃꯃꯩꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯂꯦꯜꯂꯤꯕ ꯈꯣꯝꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯈꯣꯝꯕ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯖꯃꯨꯅꯥ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯀꯔꯤ? ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯖꯃꯨꯅꯥ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯦꯠ ꯑꯃꯗꯤ ꯀꯦꯔꯤꯕ ꯈꯨꯀꯦ ꯆꯥꯀꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯖꯃꯨꯅꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕ꯫ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯐꯖꯕꯤꯅꯤ ꯖꯃꯨꯅꯥ꯫ ꯅꯨꯄꯥ ꯃꯌꯥꯝ ꯃꯥꯒꯤ ꯀꯦꯁꯟ ꯇꯩꯁꯤꯟꯕ ꯑꯗꯨꯗ ꯐꯖꯍꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯈꯣꯝꯕ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯑꯁꯨꯝꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕ ꯅꯨꯄꯥ ꯃꯁꯤꯡ ꯊꯤꯉꯝꯗꯦ꯫ ꯁꯦꯜ ꯇꯃꯛ ꯄꯥꯝꯕꯤꯅꯤ ꯖꯃꯨꯅꯥ꯫ ꯇꯥ ꯈꯣꯝꯕ ꯂꯩꯈꯤꯕ꯭ꯔꯣ? ꯃꯥ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ꯫
ꯅꯪꯉꯣꯟꯗ ꯍꯥꯏꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯃꯁꯥꯗ ꯍꯥꯏꯕꯅ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯅꯊꯝꯃꯣꯏꯗꯣ ꯀꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯇꯧ ꯉꯝꯕꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯗꯨꯛ ꯌꯥꯝ ꯂꯤꯡꯅ ꯋꯥ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯒꯗꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯗꯃꯛꯇ ꯏꯖꯠ ꯗꯥꯕꯤ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ ꯈꯪꯉꯤꯗꯅ ꯅꯪꯅꯗꯤ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯄꯨꯔꯣꯏꯕꯗꯣ ꯐꯠꯇꯕ ꯃꯤꯅꯤꯅꯦ ꯃꯍꯤꯛꯅꯤꯅꯦ ꯈꯪꯉꯕ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯤꯐꯠꯇꯗꯣ ꯂꯩꯔꯗꯤꯅꯦ ꯀꯧꯊꯣꯔꯛꯎ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯋꯥ ꯉꯥꯡꯅꯗꯅ ꯑꯩ ꯍꯜꯂꯔꯣꯏ ꯏꯖꯠ ꯗꯥꯕꯤ ꯑꯣꯏꯅꯅꯦ 50,000 ꯄꯤꯒꯗꯕꯅꯤ ꯀꯩꯅꯣ ꯁꯣꯝꯅ ꯐꯠ ꯐꯠ ꯂꯥꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯦ ꯅꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯇꯧꯔꯨꯅꯕ ꯌꯨꯝꯗ ꯂꯥꯛꯑꯒ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯔꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯍꯥ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯁꯛꯊꯤꯕꯤ ꯅꯕꯦꯝꯃ ꯑꯩꯕꯨ ꯂꯧꯕ ꯉꯝꯖꯒꯗ꯭ꯔꯣ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯅꯉꯛ ꯁꯝꯗꯣ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯈꯣꯝꯕ ꯃꯍꯥꯛꯁꯨ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯁꯤꯡꯒ ꯄꯣꯠꯐꯝꯗ ꯆꯥꯅꯅꯕ ꯈꯔ ꯂꯩꯅꯅꯕ ꯊꯣꯛꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯃꯒ ꯂꯥꯎꯅ ꯈꯣꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯆꯪꯉꯛꯏ ꯀꯩꯗꯧꯅꯔꯦ ꯂꯥꯎꯅꯔꯗꯤ ꯇꯞꯅ ꯉꯥꯡꯅꯨꯅꯤ ꯅꯣꯏꯕ ꯑꯣ ꯅꯪ ꯂꯩꯗꯤ ꯂꯩꯔꯝꯃꯤꯗꯅ ꯃꯤꯀꯤ ꯊꯤ ꯁꯥꯗꯅ ꯂꯣꯠꯂꯤꯕꯅꯤꯅꯦ ꯍꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯅꯪꯅ ꯇꯧꯔꯝꯕꯒꯤ ꯏꯖꯠ ꯗꯥꯕꯤ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ ꯂꯨꯄꯥ 50,000 ꯄꯤꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯐꯝꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯤ ꯃꯐꯝꯁꯦ ꯅꯪꯒꯤ ꯀ꯭ꯋꯥ ꯌꯣꯟꯐꯝꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯂꯧꯈꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯥ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯊꯥꯗꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯨꯝꯗꯅ ꯑꯃꯠꯇ ꯄꯤꯈꯤꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝꯗꯒꯤ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯁꯥꯔꯤꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯉꯣꯟꯗ ꯄꯤꯅꯅꯕ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯀꯔꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕꯗꯨ ꯇꯕꯥꯕꯤ ꯃꯍꯥꯛꯁꯨ ꯇꯥꯏ ꯖꯃꯨꯅꯥ ꯁꯥꯎꯅ ꯆꯠꯈꯤ ꯖꯃꯨꯅꯥ ꯆꯠꯈꯤꯕꯒ ꯇꯕꯥꯕꯤ ꯃꯍꯥꯛ ꯂꯥꯛꯏ ꯏꯃꯨꯡ ꯑꯗꯨ ꯀꯥꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨ ꯈꯣꯝꯕꯥ ꯏꯆꯦꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯅꯈꯣꯏꯗ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯗꯣ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯏꯀꯥꯏꯖꯩ ꯃꯤꯒꯤ ꯃꯥꯡꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯈꯣꯝꯕꯥ ꯃꯇꯨꯡꯗꯗꯤꯅꯦ ꯋꯥꯈꯜ ꯇꯥꯔꯣ ꯅꯪꯁꯨ ꯅꯆꯥ ꯑꯅꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯔꯟ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯃꯥꯕꯨ ꯃꯤꯔꯥꯏꯒꯅꯨ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯃꯑꯣꯡꯗꯣ ꯃꯇꯨꯡꯗ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯈꯔ ꯁꯣꯏꯔꯨꯔꯕꯅꯤꯅ ꯁꯦꯜꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯅꯕ ꯅꯪꯅ ꯁꯤꯜꯂꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯆꯥꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯅꯥꯝꯇꯅ ꯎꯁꯤꯠꯄꯤꯔꯔꯣই ꯃꯈꯥ ꯇꯥꯅꯅꯦ ꯋꯥꯁꯦ ꯍꯥꯏꯅꯔꯣꯏꯁꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧ ꯏꯇꯩꯃ ꯑꯩꯁꯨ ꯌꯥꯝ ꯁꯣꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯁꯥꯅ ꯏꯁꯥꯗ ꯏꯀꯥꯏꯕ ꯐꯥꯎꯖꯔꯤ ꯑꯩꯅ ꯇꯧꯔꯨꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ ꯍꯥꯏ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯣꯟꯊꯅꯁꯨ ꯈꯟꯒꯅꯨ ꯈꯣꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯅꯤꯌꯦ ꯑꯩ ꯁꯦꯜ ꯄꯤꯔꯣꯏ ꯃꯥꯅ ꯂꯧꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯥꯅ ꯎꯗꯦ ꯁꯦꯜꯗꯪꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯑꯗꯤ ꯀꯝꯗꯧꯅꯤ ꯂꯥꯛꯇꯅꯕ ꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯃꯊꯪꯒ ꯂꯥꯛꯑꯗꯤꯅꯦ ꯐꯨꯔꯒ ꯇꯥꯟꯒꯗꯕꯅꯤ ꯇꯕꯥꯕꯤꯅ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯖꯃꯨꯅꯥ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯃꯆꯤꯟ ꯀꯟꯕꯤ ꯃꯥꯛꯇꯅꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯙꯞ ꯀꯌꯥꯁꯨ ꯇꯧꯔꯛꯈꯤ ꯁꯦꯜ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯄꯨꯟꯁꯤꯗ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟ ꯈꯨꯝꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯍꯥꯀꯟꯗ ꯉꯁꯤꯗꯤ ꯉꯝꯅꯅꯕ ꯉꯥꯡꯅꯔꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅꯤ ꯈꯜꯂꯒ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯈꯥꯡꯂꯤꯕꯅꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯕꯅꯤ ꯏꯕꯦꯝꯃ ꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯆꯥꯁꯤꯡꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯅꯁꯨ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕꯤꯈ꯭ꯔꯣ ꯅꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯏꯁꯨ ꯁꯣꯛꯏ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯣꯏꯅ ꯌꯥꯍꯧꯕꯅ ꯐꯅꯤ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯋꯥꯁꯤꯅ ꯆꯥꯎꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯆꯧꯕ ꯃꯊꯛꯇ ꯋꯥꯗꯨ ꯍꯦꯛ ꯌꯧꯈ꯭ꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯅ ꯉꯔꯥꯡꯅ ꯍꯥꯏꯔꯕꯅꯤ ꯃꯉꯛ ꯀꯟꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅꯅꯦ ꯇꯕꯥꯕꯤ ꯃꯥꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯈꯣꯝꯕ ꯃꯍꯥꯛꯇꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯊꯦꯡꯅꯔꯝꯗꯦ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯅ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯇꯕꯥꯕꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅꯅꯦ ꯆꯒꯠ ꯆꯒꯠ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯁꯦꯜꯁꯤ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯁꯦꯜꯁꯦ ꯐꯪꯂꯕ ꯃꯇꯨꯡꯗ
Inau khomba amadi yumsida makha tana amu hana lakpiran. Ngasi lakliba asina aroiba oibiro. Sel do sida leire. Yani lengbiro. Sel phanglabanina karigi amuk lakjarunige. Yam nungaijare. Iche ani lao chatlase. Aikoina tawba thabak hairedana soi haibra sibo. Yaujarage. Akoi makha tana amu hana laaroi. Pare sumaina gyan tana loisinardi phaidana. Nupi ahumdusu nuk-nuktuna sel phangbaduda harauna chatki piyainu mathamoi chakna kapche. Masinatana upai leite halubasu yaba nate. Aduma una khangbada taramidu asumna matam khara haukre. Khomba awaba tare. Migi sel nasu khwang koire. Puthaba yaba puthare thabak adusu latana che tharakpadagi thabak adusu tatkre. Piyainu mahaksu honaba yaba honai puthaba na henbana pak ngamde. Sel adu sintokpa chahi amagi mayarong mingondagi sel puduna sizinnarakpani. Tholaina hanamuki sina kamdauri bungo khomba nasa khangde mo haigadori ro ha nangi nupi sisu hanadi ipang pangjaba kemta ngamdaba malam haujikti mana bu hina singi yam ngamme ai sel do pidaba yaro nangne thabak macha ama tawbadagi sum pikibagi wan haujikti thabak tu su to ai haibra tatle haibra kainom haidai ne migi marasu khara tole na tai karam tawdana singdorige noiba inegi sel do soidana singnanaba aisu thaba ama suba chale masi sel phanglaga sendoiga bhaplaga punna piragi kaya rekti surage noi thabak sibu ha sel phangi se kya rak surage nate ibu kaya rak noyum sida lakho haibanoba icha singna sune piru bagi ngang badal oirabani karam kanda phangdoiba sel no khangdre noigi se ngai ba wari ni inedi handa ka pidraba inebu waraugan pot ama hekta thangadabani chale Tatholai tapna ngangjarabusu ikaiba piba wangakta nganglami aduga khomba masu sorma pi ama sangna hondoi aduga phammi phungbangnaraba wakhal puraba sakphamga loinana khombana sumaina horokiba misak amadi nate ko aise adu wakhal langphang khalubana ngasidi awabana yom aina maram moiraga imung asigi icha singbusu awabagi khomda jingthabiri lupa chawga chama masida lupa taraga manakre Arembada sel yamna hundokluba aina ngasidi phibam masi oirakpan marasu leitaba ichaga nupigasu aina maram moiraga awab ikaiba mayam ama nanghale nakhoiga aiga thengnaba se nakhoi se mamangi mapokta kari phattaba pap torokpan aiga thengna halamlibana kaidorage yam nungaitana phamlamlibadi iboka ipugana thambiramba lausanga mamado yonthogre imaga aiga tanaraga mige toliba kharase singba konabra yengasi angang singdi hawgatnadriba nangna ngasi wari base aina wahanbani kena mauna leijagadaba nangna kuchen chenduna honari matik chadraba napuruiba haibado ai oirabani nangi mino khoding aina manghanbani ai yamna soikre hawjik adumna khalaga wakhal sonthagadaba matam nate mangda taaduna leiriba tawgadaba thabak mayamse karamna mayok yasige haiduna thawna phana khanbagi matamni icha semgadaba yam wale sumai sum leithoadi makhoi soi khoigumna awafamda tagani icha singdi awaba chaina phanghaninde honaba tabani aikhoi chokthaba leitana kaidobai warudoino ichagi honaba haukiba punsigi chemai kaya hangatuna phaktuna hangtoktuna naina rubagi karibu kanagari madu naina duna leirabadi tungi amadi haujik haibasidi kamdongna hingani punsi lambi sangi sigumba kaya thengnaduna thawna leina chatpa asisu sina tro punsi haido haukiba kaukto tungi damak sem saduna Isor mana aikhoibu changyeng amuk tawi haine adunane aruba punsiki changyeng do masini haine khalasi aina waraba matamda inakta leptuna thawna piribina hakse lairembi akiba leite ifamda Isor mana tharakpa punsigi mamal piriba mahak ado na mamlaba punsi lambi sida khudi thijinduna hawgatuna chatpa ngamlaroidaba aibu nangna ikhut paiduna chingkhatuna thawna piduna lamjing lamtakpiri nangbu aigi amadi ichagi mama oina phangjabase kayada laibak pharaban isor mahaki nungdamado ngaiba tabani migi sel makhara makhaidi singtokre adubu khara makhaidi adumak lairi piyaino amadi khombasu sunumba leplamde apang suri lekai kholaduda ahasingi matungina duna u khaiba chatpasu mayaw machanupi pemcha sumahai masing yamna kana honari manaw nupi lolita su machena khara takpi tambibadagi yamna haiba hengkale hanadagi mapaga mamaga thabak chathokiba halakpa ngaiduna machin manaw anidu wari saduna leirang nanaw
ꯏꯃꯥ ꯍꯣꯏꯗꯣ ꯌꯥꯝꯅ ꯊꯦꯡꯗ꯭ꯔ ꯉꯁꯤꯗꯤ? ꯍꯣꯏ ꯆꯤꯆꯦ, ꯌꯥꯝ ꯊꯦꯡꯉꯤ. ꯏꯆꯦ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯄꯥꯎ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯀꯣ. ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅꯁꯨ ꯍꯩꯔꯦ ꯏꯆꯦ. ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯒꯨꯝꯅ ꯆꯥꯎꯔꯒ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯥꯎꯔꯤꯉꯩ ꯍꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯝ ꯍꯩꯒꯗꯕꯅꯤ. ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯒꯗꯕ, ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯅꯕ. ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯃꯌꯥꯝ ꯄꯥꯔꯗꯤꯅꯦ, ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯑꯣꯏꯗꯣꯏꯅꯤ. ꯏꯆꯦ, ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕ ꯍꯧꯔꯅꯤ. ꯅꯪ ꯍꯌꯦꯡꯋꯥꯏ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯏꯆꯦ? ꯑꯩꯗꯤꯅꯦ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯁꯥꯔꯒ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯌꯦꯡꯗꯣꯏꯅꯤ, ꯐꯍꯟꯗꯣꯏꯅꯤ. ꯑꯗꯨꯒ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯂꯧꯔꯣꯏ, ꯈꯤꯇꯪ ꯂꯧꯗꯣꯏꯅꯤ. ꯏꯆꯦ, ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯅꯥꯕꯗ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤꯀꯣ, ꯅꯥꯈꯤꯀꯣ. ꯑꯗꯨꯒ ꯏꯃꯥꯅ ꯋꯥꯕꯗꯣ ꯃꯥꯆꯧꯕꯤ ꯇꯕꯥꯕꯤꯅ ꯍꯤꯗꯥꯛ ꯂꯩꯕꯤꯔꯒ ꯐꯍꯟꯈꯤꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯆꯦ. ꯑꯗꯨꯅꯤ, ꯅꯥꯔꯗꯤ ꯃꯤ ꯁꯤꯗꯣꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯅꯥꯔꯛꯂꯕꯁꯨ ꯂꯥꯏꯔꯔꯕꯗꯤ ꯁꯦꯜ ꯂꯩꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯂꯥꯌꯦꯡꯕ ꯉꯝꯗꯦ. ꯑꯗꯨꯅ ꯁꯦꯜ ꯈꯤꯇꯪ ꯈꯤꯇꯪ ꯂꯧꯔꯒ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯖꯗꯕ ꯃꯤꯁꯤꯡꯕꯨ ꯂꯥꯌꯦꯡꯁꯤ. ꯏꯆꯦ, ꯄꯥꯕꯒ ꯏꯃꯥꯒ ꯂꯥꯛꯏ. ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯎꯕꯗ ꯆꯦꯟꯊꯣꯛꯇꯨꯅ ꯄꯥꯎ ꯇꯝꯖꯔꯤ. ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤ. ꯑꯗꯨꯒ ꯁꯦꯜꯁꯨ ꯄꯤꯔꯛꯏꯕ. ꯉꯁꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯀ ꯈꯨꯔꯤꯕ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯕꯦꯝ? ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯏꯃꯥ, ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ. ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯥꯡꯗꯝꯅꯕ, ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯨꯕ. ꯑꯣꯖꯥꯁꯤꯡꯅ ꯌꯥꯎ ꯍꯥꯏꯗꯅ. ꯑꯗꯨꯗ ꯃꯀꯣꯛ ꯇꯥꯔꯛꯄꯒꯤ ꯃꯅꯥ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯏꯕ. ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ. ꯅꯅꯥꯎꯅ ꯐꯖꯅ ꯈꯪꯗꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯤ. ꯀꯔꯤ? ꯏꯆꯥꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯇꯥꯔꯦ ꯍꯥꯏꯕ? ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ. ꯏꯆꯥ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯃ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ. ꯏꯄꯥ, ꯉꯥ ꯂꯩꯔꯨꯒꯦꯀꯣ. ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯨ. ꯍꯣꯏ ꯃꯣꯏ ꯃꯄꯥ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯝꯕ ꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯉꯥ ꯍꯥꯎꯅ ꯃꯃꯥ ꯄꯤꯌꯥꯏꯅꯨꯅ ꯊꯣꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯀꯣꯝꯕ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯤ. ꯃꯇꯩ ꯃꯅꯥꯎꯅ ꯊꯣꯡ ꯃꯥꯟꯅꯅ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯤꯒꯤ ꯊꯣꯜꯂꯝꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯤꯡꯕ ꯉꯝꯂꯛꯈꯤ. ꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯗꯨꯅ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯃꯨꯡ ꯑꯗꯨ ꯄꯥꯟꯈꯤꯔꯝꯃꯤ. ꯃꯃꯥꯡꯗ ꯈꯣꯝꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯨꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ. ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯗꯥꯏꯇ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯎꯄꯥꯜ ꯐꯠꯇ꯭ꯔꯕꯗꯤ ꯎꯁꯥꯁꯨ ꯐꯠꯂꯛꯂꯣꯏ. ꯎꯄꯥꯜ ꯃꯥꯅ ꯇꯨꯔꯕꯗꯤ ꯎꯁꯥꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯈꯤꯒꯅꯤ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯐꯖꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯃꯥꯡꯈꯤꯕ ꯏꯃꯨꯡꯒꯤ ꯏꯖꯠꯁꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯃꯤ. ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯈꯣꯝꯕ ꯅꯤꯡꯉꯝꯗꯕ ꯄꯣꯠꯂꯨꯝꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯩꯈꯤ. ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯀꯅꯤ ꯈꯟꯅ ꯑꯍꯤꯡ ꯀꯌꯥ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯈꯤꯕ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ. ꯋꯥꯈꯜ ꯊꯦꯟꯗꯨꯅ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯔꯨꯕ, ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯁꯦꯜ ꯍꯨꯟꯇꯣꯛꯇꯨꯅ ꯂꯩꯔꯨꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯏꯔꯜ ꯑꯁꯦꯡꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯗꯨꯅ ꯂꯩꯔꯒꯗꯤ ꯇꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯂꯩꯕ ꯉꯝꯃꯤ. ꯃꯁꯤꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ.